Barbagi Zeto Village Brutale Township Sagang Region the PDF na lusing balal hoba kharagi laifam da military army na operation chathabada lal hoba PDF taruk sukhre lal hoba mayam aman aso afan yaukre hadi ZUF ki kadar singna amuka su Kangpokpi district ki popi thaba mafam singi loisang sing mai thadokre tha asigi amada Kangpokpi district ki manung chalabasu Imphal West district ka tainariba Kangsu police station gi jurisdiction manung chaliba ke Songlong village ki mafam khara da popi pambi sing thab da sijinaramba loksang sing amasung gari na chingbabu underground organization Zelarong United Front ZUF ki khusukhalai matik chana paiba kadar sing na mai thadokraba matungda ngarang su amuha na mafam adu da laktuna popi thab da sijinaba loksang khara amasung farmhouse sing mai thadokre hadi ngarang gi thawdo asi nungthel pung amarom tarakpada thokibane ngarang su afaba makhagi khusukhalai paiba ZUF ki kadar singna ke Songlong amasung wafong khulna chingbada popi pambi thab da sijinaba loksang sing mai thadoklambani hadi ZUF ki kadar sing aduna loksang amasung farmhouse sing mai tharaba matung nungthel pung ama makhairom tarakpada makhoina mafam adu thadoktuna satringeda nongmai ron kharasu kap thoklami hadi adu moinamak thawdo asida aso apan yawbugi pawdi phangkhide amaronda lalholop asigi Ministry of Information and Publicity gi maikaidagi thorakpa cherol amada ZUF na Zelarong amasung inpui miyamgi ancestral land bu popi pambi thaba kuki illegal immigrants sing dagi ngak thoknabagi thabak sing makha tana chatharakle haina phongdorakle cherol sina hai ngarang sunungtel pung amarom tarakpada ZUF ki maikaidagi chatharakwa ani suba operation oina front nasina drug ki mayokta lokhalakpa thabak sing gi manung channa popi farm amasung farmhouse kya mai thadokre hadi panba yabdi thasigi amada mafam asida ZUF ki kadar sing laktuna popi pambi thab sijinabani haiba loksang sing amasung Maruti Gypsy ani yauna gari khara mai thadoklamlaba matungda November 2025 ki ayuk pung 11 rom tarakpadana combined force ta thodok thokphum da changsenduna ekar kunthra rom da tharamba popi pambi sing yanthatkibane popi pambi sing adu langjol amasung wafong khulga mayok naba ke Songlong village ki mafam amada tharambane combined force sathakiba thaba adu gi manung channa popi pambi thab da sijinaram loksang ahum fertilizer bag ahum amasung thum bora ani thengnabadagi mai thadoktuna manghalam le haina su numit adu da police control room dagi thorakpa cherol amada phongdorakhibane aduga mafam aduda mai thadoklamnaba Maruti Gypsy ani su leiramki haikibane Churachandpur da dukan mai shakpada mioi mari sokle hari ngarang numidang pung mapalom tarakpada Churachandpur PS dagi makharom da kilometer 10 rom lapnana leiba bulian khulda leiba thau thamba yumga samnaba dukan ama mai shakpada mioi mari soktuna Laikatnaba loinana lupa lakh ni phurungge pochai sing ut on khre hadi thawdo sida soklaba singdi dukan mapu songsomla faltul chahi nifumathoi apokpa di kapa thau thamba yumda leiba niang hoi kem chahi kungatare chinai chahi humudra amasung naikholian chahi kunthra gatare ni makhoi bari Churachandpur district ki hospital da pukhatuna Laikatna khre thawdo si mathak makha saba pakagi yum asida thau thambaga loinana thangnabadana dukan asi leibane adubu thau thamliba imung adugi kada angang amana candle paraga changlubadagi mai horoktuna chalakhibani haide thawdo adubu fire service anba AR amadi chamaga yankhai suba CRPF ki parcel sung changsilaktuna mai muthatnaba honakhe namidang pung 10 minute ni phurom tarakpada mai adu muthat pangauke adu moina maklupa lakh ni phurom ge pochai singde kanba ngamhaudre haide CIC Yaripok so lonsen khrei nongpok sayang apun belop 80 unit 2 gi thongmi singna maira pai bisinga loinana ngarang Yaripok Community Health Center da yengsen khongchat ama pangthokibada CAC adu da lepham thokpa sing leiramdaba amadi awat apa mayam na pik thanna leiramdagi CAC adu thonglon sen khrei yengsen khongchat adu da CAC asigi doctor sing ayamba hospital da laklamdaba thengna khe CAC amada laigadaba thaki makha da leirambasu tim aduna thengna khe khwaidagi hena nungai tribadi CAC asida duty taba specialist doctor sing chayol amada amuk khaktamak laklamba thengnaba sine CAC Yaripok asi hospital ama oibagi ningthina function tawdaba namaram oiraga tim aduna hospital asigi MO in charge sinbiyu haina su marilenaba singda taksilakle masigi matakta hospital asida anga unabagi birth certificate pibada sel kaya hena lobadagi adu lobidanaba haibada yadaba namaram oiraga CAC Yaripok ta supervisor oiriba nahakpam tomabusu sindoknaba tim asina taksilakle CIC Yaripok ke gynecologist doctor sing night duty puhanbiyo haina su marilenaba singda taksiladuna demand sing asi phangdre phawba hospital se ngarang daki thonglo le haiduna get adu lonsin khibane hadi hanagi chief minister
एन बिरेन बु ngak senduna thambagi mahut central government na achumba wayal phanghanna ba honabiyo haina ITLF na phongdorakhe social media da viral oirakhiba audio clip amabu hanagi chief minister N Biren gi ne haiduna mahakki mathakta investigation chathana ba Supreme Court ta Kuki CSO amana thangalakhiba case adugi matangda ngasi phaba audio clip adugi forensic report tongan ba forensic lab sing na khenaba report kya tarokliba adu indigenous tribal leaders forum ITLF na akan wafam phongdorakle ITLF ki information and publicity secretary Ginza Bolzong na khuyek piduna thadrokpa cherol amada N Biren gi ne haiba audio clip adugi matangda National Forensic Science Laboratory FFSL na haiba audio clip asi semdok sadoklaba audio clip amane maramaduna clip asida yumpham oiduna asumsum da khangdok naba honabada matik sa de haina Supreme Court ta thamkeba wafam adubu yaning da phongdokladuna ITLF na lengaki makha da leiba institute amana case asigi matangda thijinduna report tarokliba se kadai phawba bias laitaba report amano haibase khananingai oi amaromda audio clip asibo leiba asida sakhang naraba independent forensic agency ama oiriba Truth Lab na audio clip asida yawriba khonjel ase sada 93 gi sangda N Biren ga manai haina Supreme Court ta thamkiba su leikrabane haina phongdorakle central government na N Biren bu ngak senduna thambagi bahut hiramasigi matangda achumba wild chathaduna miyamda justice phangana ba honagadabane case asigi matangda miyamda achumba wild phanganda ba haibase Kuki zo miyamna thengnariba sai thengsinga do makha tana thengnana bugi masa ama oire ITLF ki maikaidagi Supreme Court ta makha tana thajaba thambaga loinana case asibu political gi oiba interference amata yahondana independent oina transparent laina investigation chathanaba yathang bibiyo haina so ITLF na Supreme Court ki puning singsilakle Kangsuplema khong area da kulai matik chana paiba Kuki militant kaya ready da leide haina video amakak social media sing da sandora khre viral chalakre kadai phawba asumba pawno adiba video ra confirm oidre makha taba official ba pawngamina se Governor na IDP singi yaifana ba khalabasu bureaucrat singna field kumduna thabak tawba ude official singna IDP singi khudong chadaba sing hakthengna na yengsin bigadabane mathau taraklabade MLA singmasu mateng pangani haina N Biren phongdokre Manipur ki governor na IDP singi yaifana ba khalabasu governor ki makhada leiriba bureaucrat singna field kumduna thabak tawba ude haina hanagi chief minister Nongthambam Biren phongdokhibaga loinana IDP singna ngasi awaba tariba si taningdana tabadate lebaki amadi tungi mirol gi damakne haraduna lebaki officers singna makhoi bunuksina loina biduna makhoi gi khudong chadaba sing hakthengna na yengsin bigadabane karigumba MLA singi mathau taraklabasu mateng pangani hana Biren phongdokre wafam asileba asigi national song oiriba bande mataram gi chahi chamaga yankhai surakpaga iroinana ngarang lebak sinba thungna pangthokna commemoration thoram state asida su BJP Manipur Pradesh senduna thambal sanglen da pangthokkiba thoramda saruk yaratuna phongdokhibane N Biren hai miyam gi oiba lenga amadi president rule ani gi khenaba leiba maramna miyam gi amadi IDP singi oiba thabak thoram singda thinthaba yawrabasu lenga klonda nikthina khanghairaba state asigi governor na miyam gi yaifana ba soidana silakani haibagi asset pathajaba thame tongan ba department singda thabak tawriba officials singna su miyam gi oiba thaba ama paikhalakpa matamda relic camp singda leidiba IDP singi hana yengsinduna makoina mayoknariba khudong chadaba sing kohanba sange IDP sing asibu yengsinaba matamatamgi oiba relic camp singda satkadaba lenga ki official sing lakte haibagi pawdam leiriba si thoktanaba mari lenaba department singna miyeng sangba summi haike IDP singi yaifanaba senpham pibada lengak na mantik na phang thokte haina kokomi na phongdokre lengak na sangai festival sinbada thadagadaba yamlaba senpham sing adu IDP singi yaifanaba hiramda thadaban asumba khongthang oigani haibaga loinana IDP singi yaifanaba senpham pibada lengak na mantik na pham thokte haina coordinating committee on Manipur integrity kokomi gi ko convener yungkhaibam Surjit Kumar na phongdorakle lamfalda leba kokomi gi mayai loisangdang arang pangthokkiba pawgi mifam amada mathaki wafam ase phongdokladuna yungkhaibam Surjit na hai kumja 2023 ki May 3 dagi thorakiba irang asina maram oiduna Churachandpur Kangpokpi More amadi idam damasigi chingkhong singyada leba mioi kya mayum makai mai thakibadagi leifam leitana lanjena duna ngasi phawba tongan ba relic camp singda changjafam lawduna IDP sing asuki matik awaba kya mayok laduna leiri haibasi lengak su khanglibane manam kha tarduna asigumba phibam asi khangna
Lengana asobo senfam ama kaithokhlaga sangai festival sennaba thorang paikhalakliba ase achumba khongthang nate festival asidi Manipur da mapung phane ingtappa hanjilaknaba matamda kiyarak pangthokpa yai amaromda Langol gi quarter sangjafam loduna leiriba IDP sing quarter thadoktuna chatkhina ba khangalangliba simaram chade makhoina masaki mayumda hanjinduna tangdulai taba pulsi mahing amada hingba ngamdriba phawba quarter da lehangadabane Kariguma makoibu nampu hafu da tanthokna ba honaraklabadi maduda tholakpa afafata pumba lairiba piyana nga asina pugadabani haina supongdokhe Sin Kuki narco terrorist in the Maitegi Matata, Tamnan Landa, Satharakpadagi Sahi Animaka Hena relic camp sing the Sansa from Loudon and Lerakriba, IDP singing Noma the Sang the Yadra Bazana Taknabama de Atay Matota, Polam singing Tengbang Oina, Lengak Namio Amada Sing, Gram Samri, Amadi Sel Oina Lupa Marpu, Puna Lupa Sama Piduna Lakpadu Tasigi Amadagi, direct benefit transfer DBT Kutang the people Horakpasi the me Amada Lupa Marpu Mari Kak account the Havlok Padagi. Thorakliba IDP singi pen dabagi wathok ase laibak thibane hana lengakna IDP singda piramba relic ki tengbang mikok amada lupa sama ne masigi manungda seng oina mikok ta gram chamri asigi mamal oina lupa kun ka khoraga lupa marphuga mari IDP singda pirakpa angakpa poe lupa sama piringe da phawba awaba kaya mayok ngari basida lupa marphuga mari khakta pirakliba government ki khongthang ase IDP singbu mi oina khandaba sa sangum khanbagi mo ongni thawng asimagna lengakna IDP singbu karamba mo ongda khalle haba mayek sengna takle haina supongdokhe Guwahati the Saba Asapot Mauli Zarubadagi Angang Marpu Hena like an Akray. Asamgi Guwahati the Saba Nehaba Mauli Hana Mington ba Angang Singi Asapot Amazarubadagi. Ukul district Tongan school the Tamba Yauna Pikliba Angang Sing over Paiba Koksik Panasingba Layong Mayok Narakpadagi Angang Marpu Hena Hospital the Pukatuna like an Akrahari. Taudo Sigi Matang the Pango Pauna Haba the Taudo Ase Narangdagi Hauna Torakibani Layong Singer Simayok Nariba Angang Singi Marunda Ukul the Leba KTL School Ukhrul District Sanaka Chelda Leba Sing Academy amsung Modern School gi yauna mahiroi sing ase Ukhrul District tongan ba layeng sang singdagi hendораktuna Janems the Pawba Pukhalaktuna Laikatnaba Binihari Thaudo ase thorakputagi Ukhrul District Police the District asigi SDC amsung Food Safety Department ga khusamladuna khudakta Thaudo ase matau karamna thoraklibano haibagi khungol liba haukhre loisang sing asina khusamladuna satharakpa investigation da achapor asigi packet yangkhai hanba bag 18 Ukhrul town the labor dukan ani degi phakat le duga sapot singa sibu yolam le mioi anisu police custody da thamduna wahang pahong gi thabak sathare haire asapot singa si yolam le dukan phamba singa phongdorakpada aikhoni yoliba mauli haire ba sapot ase imphal gi masjid road ta leba pinku koba wholesaler amadagi thasigi hawgalakpada laibani adubo asapot ase charbudagi angang kaya paktang nana over 5 gi layong mayong narakpadagi wholesaler oileba pinku da supau pikre adugo mahaki maike degi su Guwahati da leba masibu pothok liba company da su pau pikhibaga loinana company adugi maikai degi su makhata na yondana ba khangalakle hari angang sing da mayok narakliba khudong sa ta ba sigi yengladuna dukan phamba mioi amanadi masibu makhata na yondre haina su police da pakhum pirakhi hari chera asida langa ki food safety department gi officer sing thaudo asigi matang da yengsilna ba ngasi ukul da laknagani amasung asapor asida kari karamba polam sing yawbuno habidu khangdoknaba laboratory da test tawragani hari pausna makhata na haibda thaudo ase ukul district tongan bu mafam da lebe school gi mahiro yauna angang sing khakta da natana senapati district ki Saint Anthony school gi mahiro kharasu achapor si char bodagi chap manaba layong asimayok na ba haure hari amarom da pausna thaudo ase gi pau tabdagi Imphal West district ki rural area da lebe dukan khara da hanglu badadi makhoi gi maikai da gi dinga si pabu mauli hariba sapor makhalase yodre hana khumlakhi hari Delhi da bot thada kiba BJP lusingbu sing adu Bihar gi ahanba phase da su bot thada ki haina Rahul Gandhi na phongdorakre voter sada homphumari rom thoraktuna Bihar assembly gi ahanba phase gi mikhal da bot thada na ki baduda Delhi gi mikhal da bot thada kiba BJP gi lusingba kya ngahasu amona bot thada ki haina Congress lusingba Rahul Gandhi na phongdokre Rahul Gandhi na hai Haryana da BJP na bot huran bagi thabak tawki habisi kanana sukak pu yara roidaba evidence laira wafam le election commission su wafam se thaidok tuna chen be yaroi Haryana da bot thada kiba voter lakun ga manga rom di sasena ba voter sing oi ki habisi sapchan khangbangam le nahasu
Bihar Assembly ki aharma PS ki mikhal da BJP ki lusingba kaya na hanjin bot thadake BJP na bot huran bagi thabak tawriba si Haryana khalta nate Madhya Pradesh Chhattisgarh amadi Maharashtra na singba su tawkrabane sapana mo da Bihar ki mikhal asida su bot huralaga thadana bohona bagi thong uba phangle adu Bihar ki miyamna BJP ki thong asi khangbiduna makhoi bu state asida gi mapung phada mikhal asigi matengna inthoraklagani haibasi aikhoi ki thajabani haike Rahul Gandhi na makha tarduna BJP na lusingba NDA gi lenga asina leba asigi tungi yumbirel oigadoriba naha singbu mahai masing amadi sana khonabada thawai yahonduna afaba mioi amamam oihanaba policy sembagi mahutta social media gi video amadi reels singda ngahonduna makoina governance da aranba kaya tawibasi uhonduna ba amadi naha singna wahang halaktanaba thorang le leba asigi lawmi sinmi amadi phisa lonsa tawduna hingliba mioi sing asisu NDA lengakna thawsabi da bagaloinana makoigi phangpham tokpa khudong saba sing matam chana phangandaduna awaba kaya mayok ngahale hariba mioi sing asida phanganpham thokpa loan singdi phanganba ngamdraga BJP gi lenga asina leba asigi senjau paiba mioi kya gi sendol budi laina kopiduna leiri haike Indo-Bangladesh ngakhay paringda anawba military garrison ahum semgatuna India gi chicken neck ngak thoknabagi thabak hena kangkhatkre awang nopok lamdamga mainland India ga samnaha liba West Bengal gi awang thangba sarukta laiba sumnagi kilometer kungani thoirom damak pakpa chicken neck haina khangnaba Siliguri corridor da yumlo naba lepak singna amadi malem gi global force singna kudong saba laukhidana bagi damak India gi military garrison anoba ahum semkatuna hairiba strategic oiba mafam asibunga sena bagi thabak hena kankhat khre hairi agency gi pawno phongdorokpada Indo-Bangladesh gi ngangkhai paringda India na nongno sakhiba mapung phana chalaiba hauraba military garrison ahum adu Dobri manakta laiba Bamuni Kisanganja amadi Chopra hariba mafam sing asida sagat kibani hairi officials singna phongdorakhibada Siliguri gi corridor da anoba military garrison ahum sagat kibasi hariba mafam asida India gi ngak sel gi oiba lamda tactical gap lerakpase mention naba surveillance gi thabak thorom sing hena paikhatpa ngamnaba amasung sensitive oiba mafam asida khudung thiba thaudok thorokpa matamda India na khonglai tuna pakum piba ngamnaba gi damak paikhatpani hairi